Akaswani Imphal, Wahingbam Washington Pau Pajari, Ahanbada, Maruiba Pau. Mukhamantri Nongtomban Biren Nangashi, New Delhi da, Kendaki Grihamantri Amit Shaga Unaduna, Raja Siki Pibongi Matang the Pautam Cray. Raja Police na Hairi, Unkanabagi Pibam Kara Lajarabachu, Raja Siki Jila Ayambada, Pibam Laksin Bangam Lay. Delhi da Ladiba, Raja Siki Tongan Baras Niti Dol Taragi Mioishing Nangashi, New Delhi da, Manipur Santi Hanjil Nabagi Matangda, Jati Taki Mipam Pangtokuna, Warep Kayamrum Lokre. Imphal West, Imphal East, Amasung Bismpur Jilada, Hayang Ayuk Pung Mangadagi, Numidang Wayam Pung Taruk Power Karpiu Komtokani, Kakching Jilada, Ayuk Pung Mangadagi, Numidang Wayam Pung Manga Pawaduga, Tobal Jilada na, Ayuk Pung Mangadagi, Numidang Pung Nipan Power Karpiu Komtokani, Amasung Pradhanmantri Narendra Modi na Egypt ki Rashtrapati ga ngasi unaduna laibak ani gi mari hena phagal hanabagi matangda wa khanakre. Mukhamantri Nongtomban Biren Singnangasi, New Delhi da, Kendra ki Grihamantri Amit Shaga unaduna, Raja Sida Hujik Wariba Pibam gi Matang da Pautam Cray. Twitter da Thagat Puwarol da, Sri Biren Nahai, Hauki Basayol Sigi Manungda, Grihamantri Amit Shagi Mityang Makada, Raja Masung Kendra Sarkarna, Hingsagi Togdok Sing Ningtina Namtabangam Le. Mang Nahai, Jun Tarahumdoi Dagidi, Raja Sida Asokapan Toki Bagi Pau Amata Leitre. Raja Sida Mahusagi Tangdu Laita Pibam Hanjil Hanaba, Kendra Sarkarna Lokat Payaba Tabak Punamak Lokat Kani, Haibagi Tajabasu, Sri Shahana, Mangon the Pirak Tajaba Piraki. Raja Sida Tungko in the Chatkadaba, Mawangi Santi Hanjil Hanaba Tabak Paikat Nabasu, Sri Shahana Mangon the Kangalak Pagaloinana, Santi Hanjil Hanabagi Tabakta, Marilay Nabapuna Magnamateng Pang Binabacho Hairi. Sri Shahaga Unakibaduda, BJP National Spokesperson, Sambit Patra, Raja Sabagi MP, Laishemba Sana Jauba, Amasung, Manipur Bidan Saba Adaksha, T.A. Saitrabata Singchu Yauki. Sri Biren, Haujing Haki Tungda, Imphal Halakani, Mahang Hek Halakpaga, Paumi Singa Unagani Hairi. Sri Biren, Ngasi Ayuk Angan Bada, Akanaba charter flight Amada, New Delhi Pangkivani. Raja Police na Hairi, Raja Tiki Jila Ayambada, Unkanabagi Pibam Lajarabachu, Pibam Laksin Bangamle. Police Control Room Nangasi Toki Bachero Lamada Hai, Raja Police Samsung Central Force Singna Irang Labor Mapam Sing, Koishin Donati, Humbagi Tabak Jata Kreamasung, Patrolling Amade Flag Mars Nasing Bachatli. Hauki Bapung Kunmarida, Raja Police Samsung Central Force Singna, Tamenglong, Imphal East, Bishnupur, Kangpokpi, Surachanpur, Amasung Kakching Jila Singda, Ti Humbagi Tabak Jataki. Sing Amasung Tampaki Jila Singda Saramba, Bunker Tarani Toy Tugai Kre, Serola Dunamakata na Hai, Ti Humbagi Tabak Chatabada, 51 mm Mortar Cell Ohum, 84 mm Mortar Cell Ohum, Sahum Pai, Kulgi Labuktagi Pangle, Amasung, Kangbai Amadi Kotlian, Kulgi, Lona Badalaba Labuktagi, IED Amasu Pangle. Curfew Tugaiba, Mi like Tabayum Singdagi Huran Chintita Obamadi, Mai Tabagi Kies Nursing Badesiana Bamioi, Sama Kuntramangasu, Manipur Police na Pare. Haujik Pawada, Nongmai Lissinga Masama, Nongmai Maru, Lissing Tarahumdoi Chatret Ani Amasung, Bom Chani Yankai, Lokat Pangamle. Raja Sida, Mahusagi Punsi Hanjil Hanbada Mateng Pangbina Basu, Miam da Apil Tauri. Miam na Tonga Taja Bidanaba, Amadi, Central Control Room Gi phone number 923-352-2822 da, dial Togduna Seng Wapam Kang Nabahona Nabasu, Hairi. Laukiba Nongmai Maru Amadi Bom Nasimba, Police Natraga Security Forcing da, Kudakta Pitorak Nabasu, Zerola Duna Hairi. Manipur Hujik Wariba Piba Masigi Yanglaga Internet Service, Makatana, Numit Mangani Amagasu, Tinkigani Hairi. Raijagi Commissioner Home T. Ranjit Singh na Thokpa Chero Lamada Hai, Internet Service Asi Makatana Tha Asigi Kuntragi, Nungtil Pung Ohum Power Tinkigani. Kanglai Park Students Association KSA na Hairi, Raijasida Mahi Masing Tamna Basarkar na Lokaliba Taurangasi, Mangjong na Thoksilama Semhok Drabadi, Sarang na Bapibam Tolak Payai. Imphal Thokpa Association na Sigi Chero Lamada, Mari Lainaba Authority na Masigi Matangda, Atuba Matamgi Manungda Tabak Paikat Pina Bahari. Tabi Riba Pawasi, Akasbani, Imphal Gini. Haujik Delhi da Lariba, Raja Chiki Tongan Baras Nti Dol Taragi, Mioisina, Nachi New Delhi gi
Surjit Bhavanda Manipurda Santi Hanjil Hanabagi Matangda Jati Thaki Mifal Mama Pangthokre Mifam aduda Raija sida hujik oiriba phiba masi yangsinaba Jati Thaki Rajnitol Singi Mihut Kangbu ama Manipurda Tharakpa amadi Irang asi Loisinbada Darkar Leiba Thabak Lokhatnaba Kendra Sarkarda Prastap Tauba Raija sida Santi amasung tangdu leitaba phibam Hanjil Hanba ngamdabagi damak Mukhyamantri pham thadokadabani Wakalon Manaba Rajniti Dol Tarana Manipur gi miyam galoinana Manipur da Santi Hanjil Hanaba punna Honaminaba Haibana Singba Warep Sing Lauki Mifam aduda Manipur gi sakhiba Jila Parishad Pradhan Member Delhi da Leiba Maitei Sing Yauna Mahiroi Kayana Saruk Yaki Imphal West, Imphal East amasung Bishnupur Jila da hayang ayuk pung manga dagi numidang wairam pung taruk phawba curfew komthokani Kakching Jila gi oina hayang ayuk pung manga dagi numidang wairam pung manga phawba curfew komthokani adubu Kakching Jila gi serau dadi curfew komthokloi Thawbal Jila gi na hayang ayuk pung manga dagi numidang pung nipan phawba curfew komthokani Indian Red Cross Society Manipur State Branch na Share and Care amadi Department of Psychiatry RIMS ka khusam naduna ngarang dagi hauduna raija si irang na sokhalaba singda pukning wakal gi oiba mateng pibagi thoram chathaba hokre Society asna thokpa chero lamada hai thoram asigi makada laimirang wi relief camp sing Moirang College da hangliba relief camp sing Kha Manipur College da leiba relief camp sing Wabgai Higher Secondary School ki relief camp amadi Langmaidong Higher Secondary School da hangba relief camp ta leiba miyoi singda mateng pikre Mahiroi singya hitoi singthoi khangdokpa naharol singda chumba wakalon piba nupi singyoi ba health problem na singba kayagi matang da sukhana nei nakhi Manipur da tangdu leita ba phibam porakna ba taksinduna mafam kayada wakat mifam leptana chathari raija sida NRC chana halu Manipur gi apun bagi saktam kaibe yaroi Tonganba administration tanba yaroi Sana kanglon thugaiba singa tauneriba su hando u haiban singba dabi sing taksin ba kholau kaya galoinana mafam kayada wakat mifam amadi khongjang changchili All Manipur United Clubs Organization amuko gi miteng makada Manipur da tongan ba lengak sasan leiba yaroi haiba sida ngasi raija sigi mafam kayada mifam pangthok tuna khanai ne bi thoram sing pangthokre Lanjel lakpa singbu athuba matamda khunda leita halu sarkar na miyam bu ningthi na ngak selu su khudakta hando u Bharat sarkar na Manipur miyam gi apamba khangu Manipur dagi kuki terror sing takthokho Manipur da tongan balengak sasan leibe yaroi haibana singba kiram singi matangda kupna khana nei nakhi Imphal gi Purailomba Kaithelda mafam madugi akoibada leiba nupi singa madi mara paibe sing ngasi wakat mifam sathaki mifam aduda saruk yakhibi nupi amana asumna hai Ipa ipu haktaktagi Manipur ki damakta thawai kat khraba adugi I mari ngaktani leiba mayamsi phana kanna hotnarasu aikoi gi Manipur gi saktamdi kaibe yaroi duna athubada sarkar sina aikoi gi iramdamse ingtappa hanagi tangdu leitaba punsido ohenbiu habasima haijage Amuko gi lemjing makada Imphal gi khuya thongda sungasi maira paibi singna wakat mifam sathaki wakat mifam adugi matangda poirei leimeron maira paibi apunba Manipur gi President L Memsobi na hai Delhi da chatkiba Manipur gi mantri amadi MLA singna lamdam asigi apunba gi saktam kai haloi amadi tongan balengak sasan lei haloi haibagi sapchaba aiba chero lama porakadabani Manipur gi iranga mari leinaba mifamda khurkhul apunba maira paibi lup ki miyoi amana hai Manipur da thokliba irang amadi miyoi kya gi thwai mangkhiba sida mateng pangna bagi damak nupi singna lambi sorok tangak sianna bagi damak thorakpani sarkar na irang asi loisin biram batarabadi nupi sing lambi sorok ta thorak loi laiba ki tangdu leita da phiba masiga mari leinana lakliba lepak pokpa numita hiang thang lairambi imagi mafamda santi hanjil hanaba puja gi thoram ama pangthokani haina hiang thang lairambi development seva committee na hairi Raija sida thokliba irang asi athu badal loisinna bataksinduna development committee oinam wangoina ngasi oinam shawom bunglam khaida dharna chathakre Naharup mayai lekai Women's Welfare Association Naharup Youth Moral Development Association amadi lamjan ba Organizing Center na punna sinduna Naharup mayai lekai da ngasi miyam gi oiba wakat mifam ama chathakre
Raija sida handak thokpa irang asidagi mayum thadokuna relief camp singda changjafam lawduna leiriba miyoi singda sarkar amadi lanai lup kayana tengbang pibagi thabak leptana sathari Peace and Relief Committee sagol banna MLA RK Imo singi mideng makhada tongan ba mafam dagi kendra du changjafam lawduna leiriba miyoi singda chana thaknaba polam sing yanthokre All Manipur Medicos Union na Coordinating Committee of Clubs and Organizations, Association of Maitais in the America, All Assam Manipuri Doctors Association, amasung Senior Doctors Singa Kusam Naduna, ngasi Urup Higher Secondary School da hangliba relief camp ta leiriba miyoi sing amadi mafam adugi akoibagi miyam gidamak medical camp ama pangthokre maduda hidak langthakchu lemna yanthokhi Yaifa Thokshil Loop amadi Saukhat Khongthang Nupi Loop Kwa Kaithel Nganu Lampakna Phayeng Sing Khunau amadi Kangsup Singkhong da hangliba relief camp singda tangai phadana sangba polam singi tengbang pikre Aikhoigi Yaifa Lamjing Loop Singa Mathakna Elang Khangpokpi Wafgai Higher Secondary School amadi Hianglam Girls High School Kaksing da hangliba relief camp singda sana thakna polam singi tengbang pikre Idamdam kanba punba loop ikal nasu irang asida waba nang laba miyoi singda tongan balamda tengbang pibagi thabak chathari La lepu punsi kalu haiba pandamda naharol kullom nasu ngasi Imphal gi rims blood bank ta idan tawkre Akashvani Imphal dagi pau tabiri Pradhan Mantri Narendra Modi na Egypt ki Rashtrapati Abdel Fattah LCC ga ngasi unaduna laibak anigi mari hena phagat hanabagi matang da khanakre luchingba anina lalolitik sel thadaba energy amasung laibak ani gi miyam marakta tona tinabagi chang hengat hanabagi matang da gupna wari sanaki unabadu da Pradhan Mantri amasung Rashtrapati CC na MOU amasu sahi taunaki Rashtrapati na Sri Modi da laibak adagi khwaidagi wangba mana Order of the Nile piduna ikai khumnaki Sri Modi na ngasi Heliopolis War Cemetery da chatuna ahanba prithibigi lanjau da shahid oikraba Bharat Lanmi singi mafamda ikai khumnaba utkhi mahakna El Hakim Masjid da suchatki Pradhan Mantri America gi mai paklaba khongchatki matungda ngarang Egypt ta thungkhibani Assam gi chauna sokalaba miyamda Kendra Sarkar gi maikei degi piba yaba mateng pigani haina Kendra gi Griha Mantri Amit Shah na phongdokre Twitter da thagat pawarol da Sri Shahan hai mahang Assam gi Mukhyamantri Himanta Biswa Sharma da Kendra Sarkar gi maikei degi piba yaba tengbang khudingmak pigani haibagi thajaba pikre mahang hai Raija da National Disaster Response Force NDRF ki kangbu singna tengbang gi thabak paikhatli makhoi na tengbang piba amasung mi kanbagi thabak sing mapung phana paikhatli isau gi awaba nang laba miyoi singda tengbang pina bagi damak ahenba force singsu thaurang tawduna thamli hairi Maragasida Assam da nongching gi phibam khara phagalakpadagi isau gi phibam phagalakli mafam ayambada isingi imai hantarakle adumoinamak Raija du gi jila 15 maruaina Lower Assam gi miyoi lak mari hena isau gi awaba mayoknari isau aduna lambi thong yumna chingba kaya mangata thokankre mafam kaya da gari chathok chachin da chauna akaiba thokle District Administration na relief camp sama hena hangdoktuna tangai phadana changba polam sing yanthokli aroibada maroiba pau amukhana Mukhyamantri Nongthom Biren ngasi New Delhi da Kendra gi Griha Mantri Amit Shah ga unaduna Raija sigi phibam gi matang da paudam khre Raija Police na hairi ungkhanabagi phibam khara leijarabasu Raija sigi jila ayambada phibam laksin bangamle Delhi da leiriba Raija sigi tongan ba rajniti dol taragi miyoi singna ngasi New Delhi da Manipur da santi hanjil hanabagi matang da jati thaki mifam pangthoktuna warep kayamarum laukre Imphal West, Imphal East amasung Bisnupur Jila da hayang ayuk pung mga dagi numitang waidang pung taruk phawa karphiu komthokani Kakching Jila da ayuk pung mga dagi numitang waidang pung mga phawa duga Thoubal Jila da na ayuk pung mga dagi numitang pung nipan phawa karphiu komthokani amasung Pradhan Mantri Narendra Modi na Egypt ki Rashtrapati ga ngasi unaduna laibak anigi mari hena phagal hanagi matang da khanakre Paulo Jare